नुपी 23 सेंबा नुपा अमा फारे नमथाक तौदुना तोंगान तोंगानबा नुपी 23 सेंबा नुपा अमा ngasi अयुक पुंग 10 कुलम ता मतमदा मयांग इम्फाल पुलिस स्टेशन की टीम अमना फारे पुलिस न फार मियोय अदुगी ममिंग पुसम जनाब सही कुंतरेत कवी महाक माय इम्फाल हंगुल ममांग लैकाई ngakha तगी पुसम चौगी मचानी ngasi ya report changam da bitagi police na phabani hari tha jaba yaba mafam dagi phangba paw amana hai handak lilong dagi leisabi ama mahana pakhang saduna koira matung da selabani haiduna khangpok amada pusin biki mi leitaba khangpok adu da mahana nupi adugi kai khuna manghal matung da sana thakna ba pochai leiruki ga haiduna mafam da dei chatki aduga mahak amuk hana halakhidre paw asina makhata na hai nupi aduna mahak ngonda namthak tawbire amasung namduna phamlan bi hai wakat ama thangalaki wakat aduna maram oiraga pusam jana police na ngasi ayuk pha khibani ekhoina am bobong rigo train do traum do ti me banaba mahaki mathakta mayang Imphal police station na IPC section 354 417 493 की मखादा FIR ama lakhatkre mahakna chen ki banu pi train thoi adui manung sahi contract suraba ya report tu lihendagi nupi ama irong khunau dagi sahi kun mari rom surabi nupi ama sahi contract lom surabi mang Imphal konsak tagi nupi ama yaw yari nupi mayam asi mahakna luhongani haina lauraga hundok lamba mayum dagi puthok laga khaina khibana yambani hairi